ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤ ꯈꯣꯡꯆꯠ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕ ꯕꯤ ꯃꯉꯥꯡ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯍꯧꯖꯔꯛꯂꯒꯦ꯫ ꯖꯦꯝꯁꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯇ ꯂꯥꯏꯔ ꯏꯃꯨꯡꯗ ꯍꯧꯔꯛꯄꯅ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯃꯁꯛ ꯐꯖꯅ ꯈꯪꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯛ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯏ꯫ ꯃꯄꯥ ꯃꯃꯥꯒꯤ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯄꯥ ꯃꯃꯥꯅ ꯈꯪꯍꯧ ꯍꯩꯍꯧꯅꯕ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯂ BSc ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯒ ꯂꯩꯀꯥꯏꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯐꯅ ꯀꯨꯏꯅ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯇꯣꯂꯣꯞ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇꯕꯩ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯒ ꯇꯥꯟꯅꯔꯒ ꯊꯤꯀꯥꯗꯥꯔ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯁꯨ ꯌꯨꯝꯗ ꯐꯤ ꯁꯥꯔꯒ ꯂꯩꯀꯥꯏꯗ ꯌꯣꯟꯕꯗꯨ ꯈꯨꯗꯛꯇ ꯁꯦꯜ ꯐꯪꯗꯕꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯁꯤꯜ ꯑꯔꯥꯡ ꯇꯧꯕꯗ ꯑꯋꯥꯕ ꯀꯌా ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯣꯏꯕꯅꯤꯅ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯍꯥꯏꯕꯗꯤ ꯂꯧ ꯀꯨꯝꯕ ꯅꯠꯇꯅ ꯑꯇꯩ ꯂꯩꯔꯝꯗꯦ꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯤ ꯑꯣꯏꯅꯕ ꯂꯥꯛꯅꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯑꯋꯥ ꯑꯅꯥ ꯊꯤꯔꯝꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯃꯄꯥꯅ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯄꯨꯟꯅ ꯇꯝꯂꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯄꯣꯛꯆꯕꯤ ꯑꯁꯥꯂꯇꯥꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯅ ꯑꯁꯥ ꯇꯧꯔꯤꯕ ꯖꯦꯝꯁꯟꯒ ꯂꯥꯏꯔꯤꯛꯇ ꯍꯤꯗꯥꯟꯅꯔꯤꯕꯤ ꯁꯥꯇ꯭ꯔ ꯑꯃꯅꯤ꯫ ꯖꯦꯝꯁꯟꯗꯤ ꯑꯇꯩ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯒꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯣꯖꯥꯅ ꯇꯥꯛꯂꯛꯄ ꯃꯨꯟꯅ ꯇꯥꯕ ꯈꯪꯗ꯭ꯔꯒ ꯍꯪꯍꯧꯕ ꯑꯁꯤꯅꯤ꯫ ꯂꯩꯀꯥꯏꯅ ꯉꯥꯡꯅꯩ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯦ ꯂꯥꯏꯔꯤꯛ ꯂꯣꯏꯅ ꯐꯩ꯫ ꯃꯃꯥꯁꯤ ꯁꯤꯡꯈ꯭ꯔꯦ꯫ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕ ꯑꯃ ꯐꯥꯎꯕ ꯇꯤꯟꯅꯍꯟꯗꯦ꯫ ꯁꯨꯇꯤ ꯍꯦꯛ ꯂꯩꯕꯒ ꯂꯧꯕꯨꯛꯀꯤ ꯊꯕꯛꯇ ꯃꯄꯥ ꯃꯃꯥꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯏ꯫ ꯃꯄꯥꯅ ꯑꯔꯥꯞꯄꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯁꯨ ꯃꯥꯒꯤ ꯃꯃꯥꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ꯫ ꯃꯇꯥꯡꯁꯤꯗ ꯅꯦꯄꯣꯂꯤꯌꯟꯅ ꯑꯐꯕ ꯏꯃꯥ ꯄꯤꯌꯨ, ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯇꯣꯂꯣꯞ ꯄꯨꯁꯤꯜꯂꯛꯄꯅꯤꯅ ꯏꯆꯥꯁꯤꯡꯗꯨ ꯑꯋꯥꯕ ꯀꯔꯤꯁꯨ ꯁꯤꯖꯤꯟꯅꯗ꯭ꯔꯦ꯫ ꯈꯨꯡꯒꯪꯗ ꯄꯣꯛꯂꯕꯁꯨ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯍꯩꯇ꯭ꯔꯦ, ꯁꯍꯔ ꯃꯆꯥꯗꯨ ꯉꯥꯏꯔꯦ꯫ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯉꯪꯉꯤꯕ, ꯍꯧꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯍꯧꯒꯠꯇꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯎ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯃꯆꯥ ꯐꯕꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯄꯣꯠꯅꯤ, ꯊꯕꯛ ꯁꯨꯕ ꯑꯋꯥ ꯑꯅꯥ ꯈꯪꯄꯣꯟꯇꯦ ꯔꯥꯒ ꯑꯃꯅꯤ꯫ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥ ꯊꯥ ꯑꯅꯤꯃꯨꯛ ꯉꯥꯏꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯂꯅ ꯖꯦꯝꯁꯟꯒꯤ ꯑꯁꯣꯟꯕ ꯁꯕꯖꯦꯛ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ, ꯄꯔꯤꯈ꯭ꯌꯥ ꯋꯥꯠꯂꯤꯉꯩꯁꯤꯗ ꯑꯣꯖꯥꯁꯤꯡꯒ ꯈꯔ ꯇꯥꯟꯅꯍꯧꯒꯦꯔ ꯍꯪꯂꯝꯃꯤ꯫ ꯖꯦꯝꯁꯟꯅ ꯑꯇꯩ ꯁꯕꯖꯦꯛ ꯂꯣꯏꯅ ꯌꯥꯔꯅꯤ, ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯇ꯭ꯌꯨꯁꯟꯗꯨ ꯑꯣꯖꯥ ꯏꯕꯣꯕꯤꯗ ꯇꯥꯟꯅꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯐꯔꯦ ꯐꯔꯦ, ꯈꯪꯗ ꯈꯪꯗꯕ ꯇꯥꯟꯅꯔꯣ, ꯅꯃꯥꯗ ꯁꯦꯜ ꯂꯩꯔꯕꯅꯤ꯫ ꯑꯩꯍꯥꯛ ꯍꯌꯦꯡꯃꯛ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯅꯤ꯫ ꯊꯥꯃꯨꯛ ꯃꯐꯝꯗꯨꯗ ꯂꯩꯒꯗꯕꯅꯤ꯫ ꯅꯥꯗꯅꯕ ꯍꯣꯠꯅꯔꯣ꯫ ꯄꯔꯤꯈ꯭ꯌꯥꯗ ꯀꯥꯎꯗꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯏꯌꯨ꯫ ꯏꯁꯣꯔꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅꯕ ꯈꯨꯔꯝꯕ ꯀꯥꯎꯒꯅꯨ꯫ ꯇꯝꯂꯤꯕ ꯅꯍꯩꯗꯨ ꯅꯪꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯛ ꯀꯥꯎꯒꯅꯨ꯫ ꯃꯄꯥꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯖꯦꯝꯁꯟ ꯑꯣꯖꯥ ꯏꯕꯣꯕꯤꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯧꯁꯥꯅ ꯃꯍꯥꯛ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯒꯟꯕ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯑꯣꯏ꯫ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯎꯗꯕ ꯃꯃꯥꯟꯅꯕꯁꯤꯡꯅ, ꯃꯔꯨꯞ, ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗꯤ ꯑꯋꯥꯕ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯋꯥꯔꯤꯗꯤ ꯍꯦꯛꯇ ꯇꯝꯃꯤ꯫ ꯖꯦꯝꯁꯟꯅ, ꯈꯪꯗꯦꯗ ꯃꯔꯨꯞ, ꯑꯋꯥꯕꯩ ꯄꯣꯠꯂꯨꯝ ꯄꯨꯕꯗ ꯅꯣꯛꯇꯨꯅ ꯊꯥꯡꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯠꯂꯨꯔꯒ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ? ꯇ꯭ꯌꯨꯁꯟ ꯐꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯑꯣꯖꯥꯔꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯥꯂꯇꯥ ꯖꯦꯝꯁꯟꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯛꯂꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯊꯤꯕꯤ ꯍꯧꯅꯁꯥ ꯑꯣꯏꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯃꯆꯤꯟꯗ ꯉꯝꯖꯗ꯭ꯔꯕꯁꯨ
ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯗꯨꯅ ꯖꯦꯝꯁꯟꯕꯨ ꯃꯔꯛ ꯃꯔꯛꯇ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯁꯥꯂꯇꯥ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯑꯁꯤ ꯉꯁꯤꯗꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯉꯍꯥꯟ ꯇꯝꯕ ꯌꯥꯍꯧꯗ꯭ꯔꯦ ꯍꯥꯏꯖꯤꯜꯂꯒ ꯄꯨꯔꯒꯦ ꯈꯟꯗꯨꯅ ꯖꯦꯝꯁꯟꯒꯤ ꯅꯣꯠꯕꯨꯛ ꯑꯗꯨ ꯋꯥꯏꯔꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯑꯗꯨ ꯃꯊꯪ ꯐꯥꯛꯇꯣꯛꯂꯒ ꯌꯦꯡꯂꯦ꯫ ꯑꯁꯥꯂꯇꯥꯅ ꯈꯜꯂꯝꯃꯤ, ꯈꯨꯏ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯆꯥꯡ ꯃꯥꯟꯅꯅ ꯏꯕ ꯉꯝꯃꯤ, ꯑꯀꯛꯄ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ, ꯃꯁꯤꯅꯅꯤ ꯃꯥꯅ ꯀ꯭ꯂꯥꯁꯇ ꯐꯥꯔꯁ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯐꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗꯩ ꯈꯔꯗꯤ ꯇꯣꯞꯄ ꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯤꯗꯤ ꯃꯥꯒꯤ ꯆꯝꯖꯕ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯕꯒꯤ ꯑꯆꯨꯝꯕ ꯂꯤꯆꯠ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯣꯏꯒꯗ꯭ꯔꯥ ꯇꯁꯦꯡꯅ? ꯉꯁꯤꯗꯤ ꯃꯥꯒꯤ ꯏꯗꯅ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯃꯐꯝꯁꯤꯗ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯈꯔꯁꯤ ꯐꯣꯡꯗꯣꯛꯂꯒ ꯃꯌꯦꯡ ꯇꯥꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ, ꯖꯦꯝꯁꯟ, ꯅꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ, ꯅꯪꯒꯤ ꯑꯁꯥꯂꯇꯥ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯅꯨꯃꯤꯠꯇ ꯅꯣꯠꯕꯨꯛ ꯑꯗꯨ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯥꯅ ꯄꯥꯝꯖꯕ ꯕꯣꯜ ꯄꯦꯟ ꯑꯃꯁꯨ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯅ ꯖꯦꯝꯁꯟꯗ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯁꯥꯂꯇꯥꯅ ꯂꯧꯔꯨꯕ ꯅꯣꯠꯕꯨꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯔꯤꯚꯤꯖꯟ ꯇꯧꯔꯨꯕꯗ ꯋꯥꯍꯩꯁꯤꯡꯗꯨ ꯖꯦꯝꯁꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯥꯏꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯖꯥꯠꯂꯥ? ꯖꯦꯝꯁꯟ ꯃꯁꯥ ꯃꯊꯟꯇ ꯍꯪꯖꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯁꯥꯂꯇꯥ ꯖꯦꯝꯁꯟꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯉꯍꯥꯟꯒꯤꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯗ꯭ꯔꯤꯕꯖꯥꯠꯂꯥ? ꯐꯔꯦ, ꯍꯟꯗꯛꯇꯤ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯣꯠꯕꯨꯛ ꯑꯃꯒ ꯑꯃꯨꯛ ꯋꯥꯏꯔꯒꯦ, ꯋꯥꯍꯩ ꯈꯔ ꯁꯥꯡꯅ ꯏꯔꯒꯦ꯫ ꯃꯁꯤ ꯈꯜꯂꯒ ꯃꯍꯥꯛꯅ ꯖꯦꯝꯁꯟꯗ ꯍꯥꯏꯔꯝꯃꯤ, ꯖꯦꯝꯁꯟ, ꯅꯍꯥꯛꯀꯤ ꯁꯥꯏꯟꯁꯀꯤ ꯅꯣꯠꯕꯨꯛ ꯑꯗꯨ ꯑꯃꯨꯛꯇ ꯋꯥꯏꯔꯨꯒꯦꯕ? ꯖꯦꯝꯁꯟꯁꯨ ꯌꯥꯏꯌꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯁꯥꯏꯟꯁꯀꯤ ꯅꯣꯠꯕꯨꯛ ꯑꯗꯨ ꯑꯁꯥꯂꯇꯥꯗ ꯄꯤꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯁꯥꯂꯇꯥꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯑꯗꯨ ꯑꯃꯨꯛ ꯃꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯍꯥꯟꯅꯒꯨꯝ ꯖꯦꯝꯁꯟ ꯃꯍꯥꯛꯀꯤ ꯅꯣꯠꯕꯨꯛ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯣꯠꯕꯨꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯖꯦꯝꯁꯟ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤ ꯄꯥꯡꯒꯜꯗ ꯅꯠꯇꯦ ꯁꯣꯜꯂꯤꯕ, ꯏꯀꯥꯏꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯆꯤꯟꯁꯤꯅ ꯅꯉꯣꯟꯗ ꯀꯥꯡꯊꯣꯛꯄ ꯉꯝꯗꯕ ꯋꯥꯍꯩ ꯉꯍꯥꯟꯃꯨꯛ ꯅꯪꯒꯤ ꯅꯣꯠꯕꯨꯛꯀꯤ ꯃꯇꯦꯡ ꯂꯧꯈꯤꯕꯗꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ꯫ ꯏꯀꯥꯏ ꯈꯪꯗꯦ, ꯇꯧꯕ ꯉꯝꯃꯤ ꯈꯟꯕꯤꯒꯅꯨꯀꯣ, ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ꯫ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ ꯑꯩꯈꯣꯏ ꯅꯦꯅꯦꯒꯤꯅꯤ, ꯑꯆꯨꯝꯕ ꯋꯥꯔꯣꯜ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯅꯍꯥꯛꯀꯤ ꯑꯁꯥꯂꯇꯥ꯫ ꯍꯟꯗꯃꯨꯛꯇꯤ ꯑꯁꯥꯂꯇꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯛꯄꯗꯨꯗ ꯖꯦꯝꯁꯟ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯍꯦꯁ ꯈꯣꯏꯗ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯂꯧꯔꯨꯒꯦ ꯍꯥꯏꯔꯒ ꯃꯍꯦꯁ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯥꯂꯇꯥꯅ ꯏꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯇꯨ ꯃꯍꯦꯁꯇ ꯎꯠꯂꯝꯃꯤ꯫ ꯃꯍꯦꯁꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯐꯩ ꯀꯩꯅꯣ, ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄꯒ ꯃꯥꯟꯅꯔꯦ, ꯏꯅꯥꯛꯁꯨ ꯈꯨꯜꯂꯤ, ꯃꯄꯥ ꯃꯃꯥꯁꯨ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯏ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ, ꯃꯇꯣꯝꯇꯅꯤ ꯄꯣꯛꯂꯤꯕꯁꯨ, ꯃꯁꯛ ꯃꯇꯧꯁꯨ ꯋꯥꯠꯇꯦ, ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯥꯅ ꯅꯉꯣꯟꯗꯒꯤ ꯀ꯭ꯂꯥꯁꯇ ꯍꯦꯟꯕ ꯉꯝꯗꯕ ꯑꯗꯨꯇ ꯉꯥꯏꯔꯦ꯫ ꯖꯦꯝꯁꯟꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣꯗ, ꯅꯪꯅ ꯚꯥꯞ ꯐꯈꯤꯕꯁꯤꯅ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯕꯁꯨ ꯍꯥꯟꯅ ꯄꯥꯝꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯣꯏꯗ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯄꯥꯗꯅꯕ ꯁꯤꯜꯂꯤꯕ ꯖꯥꯠꯂꯥ? ꯃꯋꯣꯟ ꯈꯜꯂꯤꯕꯅꯤ꯫ ꯃꯥꯅ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯄꯤꯔꯛꯄꯅꯤ, ꯃꯗꯨꯗ ꯇꯧꯔꯒ ꯌꯦꯡꯁꯤ꯫ ꯐꯣꯟ ꯅꯝꯕꯔꯗꯨ ꯁꯤꯗ ꯂꯩꯔꯦ꯫ ꯃꯍꯦꯁꯅ ꯍꯥꯏꯔꯛꯏ, ꯏꯆꯦꯒꯤ ꯐꯣꯟ ꯂꯧꯔꯨꯒꯦ, ꯃꯗꯨꯗꯒꯤ ꯇꯧꯗꯨꯅ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯍꯦꯁꯅ ꯃꯆꯦꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯨꯔꯒ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯇꯧꯏ꯫ ꯐꯣꯟꯗꯨ ꯕ꯭ꯌꯨꯖꯤ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯟꯕꯗ ꯅꯨꯄꯤ ꯑꯃ ꯄꯥꯏꯈꯠꯂꯛꯏ꯫ ꯀꯅꯥꯅꯣ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯍꯦꯁꯅ ꯃꯍꯥꯛ ꯑꯁꯥꯂꯇꯥꯒ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ, ꯏꯕꯦꯝꯃ ꯑꯁꯥ, ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯏꯅꯦ꯫ ꯑꯁꯥꯂꯇꯥ ꯐꯣꯟ ꯄꯥꯏꯔꯛꯏ꯫ ꯃꯍꯦꯁꯅ, ꯍꯦꯂꯣ ꯑꯁꯥ, ꯑꯩ ꯃꯍꯦꯁꯅꯦ, ꯖꯦꯝꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯧꯁꯦ,
ꯃꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯃꯍꯦꯁꯅ ꯖꯦꯝꯁꯟꯗ ꯄꯤ꯫ ꯖꯦꯝꯁꯟꯅ "ꯑꯁꯥ, ꯑꯩꯅꯦ ꯖꯦꯝꯁꯟꯅꯦ꯫ ꯅꯍꯥꯛꯅ ꯅꯣꯠꯕꯨꯛꯇ ꯏꯔꯛꯂꯤꯕꯗꯨ ꯑꯁꯦꯡꯕ ꯑꯋꯣꯏꯕꯅꯤꯀꯣ? ꯋꯦꯜꯀꯝ ꯇꯧꯖꯔꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯅꯈꯣꯏꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯑꯁꯥ, ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯊꯝꯃꯒꯦꯀꯣ, ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯔꯒ ꯎꯅꯔꯁꯤ꯫ ꯃꯨꯟꯅꯗꯤ ꯋꯥꯈꯜ ꯇꯧ, ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯊꯝꯃꯒꯦꯀꯣ꯫ ꯑꯁꯥꯂꯇꯥ ꯖꯦꯝꯁꯟꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯈꯤ꯫ ꯖꯦꯝꯁꯟ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯝꯐꯥꯜꯗ ꯃꯥꯡꯖꯧꯅꯅ ꯁ꯭ꯀꯨꯜ ꯐꯥꯎꯟꯗꯔ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯖꯦꯝꯁꯟ ꯔꯦꯡ ꯆꯟꯒꯗꯕ ꯃꯥꯔꯛ 9 ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯇ ꯋꯥꯠꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯍꯥꯛ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯥꯂꯇꯥꯁꯨ ꯃꯥꯔꯛ 12 ꯋꯥꯠꯇꯨꯅ ꯔꯦꯡ ꯆꯜꯍꯧꯗ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯁ꯭ꯀꯨꯜ ꯐꯥꯎꯟꯗꯔ ꯈꯔꯗꯤ ꯈꯨꯡꯒꯪꯗ ꯍꯥꯏꯊꯗꯨꯅ ꯔꯦꯡ ꯆꯜꯍꯧꯗꯕ ꯃꯥꯔꯛ ꯈꯔ ꯋꯥꯡꯕ ꯁꯥꯇ꯭ꯔꯁꯤꯡ ꯃꯥꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯅꯕ ꯗ꯭ꯔꯥꯏꯕ ꯆꯠꯊꯔꯤ꯫ ꯖꯦꯝꯁꯟꯒꯤ ꯌꯨꯝꯗꯁꯨ ꯑꯣꯖꯥꯁꯤꯡꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯖꯦꯝꯁꯟꯗꯤ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯗ ꯏꯝꯐꯥꯜꯒꯤ ꯁ꯭ꯀꯨꯜ ꯐꯥꯎꯟꯗꯔ ꯑꯃ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕ, ꯆꯥꯕ ꯊꯛꯄꯒꯤ, ꯇ꯭ꯌꯨꯁꯟꯒꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤꯔꯝꯂꯦ꯫ ꯃꯍꯩ ꯃꯥꯒꯤ ꯑꯄꯥꯝꯕ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯕ ꯂꯣꯏꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯆꯩꯔꯛ ꯑꯗꯨꯗ ꯖꯦꯝꯁꯟ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯃꯍꯦꯁꯀꯤ ꯌꯨꯝꯗ ꯀꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯦꯁꯇ ꯍꯥꯏꯔꯝꯃꯤ, "ꯃꯍꯦꯁ, ꯅꯍꯥꯛꯇꯤ ꯀꯗꯥꯏꯗ ꯃꯤꯡ ꯆꯜꯂꯦ?" ꯃꯍꯦꯁꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯗꯤ ꯄꯥꯔꯁꯦꯟ ꯅꯦꯝꯕꯅꯤꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯇꯥꯔꯦꯗꯅ꯫ ꯑꯁꯥꯂꯇꯥꯗꯤ ꯏꯝꯐꯥꯜꯒꯤ ꯃꯃꯤꯡ ꯂꯩꯕ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯒ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯇꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯗ ꯑꯩꯒ ꯊꯦꯡꯅꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯝꯁꯟꯅ "ꯍꯧꯖꯤꯛ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯔꯤꯕ ꯖꯥꯠꯂꯥ?" ꯃꯗꯨꯗ ꯃꯍꯦꯁꯅ ꯈꯨꯝꯂꯝꯃꯤ, "ꯃꯥꯁꯨ ꯉꯍꯥꯟꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯁꯤ." ꯖꯦꯝꯁꯟꯅ "ꯍꯣꯏ, ꯌꯥꯏꯅꯦ, ꯍꯣꯔꯦꯟ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯇꯧꯔꯁꯤ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯁ꯭ꯀꯨꯜꯒꯤ ꯃꯥꯏ ꯄꯨꯔꯛꯀꯗꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯀꯧꯔꯒ ꯒ꯭ꯂꯣꯕꯦꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯐꯥꯎꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯣꯖꯥ ꯈꯟꯒꯠꯂꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯗꯨꯅ ꯆꯍꯤ 2-3 ꯔꯦꯡ ꯌꯥꯎꯔꯛꯇ꯭ꯔꯕ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯔꯦꯡ ꯆꯜꯂꯛꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯕꯣꯔ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯉꯥꯡꯁꯤꯡ ꯌꯨꯝꯗ ꯄꯨꯕ ꯌꯥꯗꯦ꯫ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯔꯒ ꯌꯨꯝꯗ ꯄꯨꯕꯤꯌꯨ꯫ ꯑꯣꯖꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯅꯕꯅꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯒꯦꯁ ꯂꯦꯛꯆꯔꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯖꯥ ꯆꯥꯎꯕꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯃꯤꯐꯝ ꯑꯗꯨꯗ ꯊꯝꯈꯤ꯫ "ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯕ ꯌꯥꯝꯅ ꯋꯥꯠꯂꯦ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯔꯦꯡ ꯍꯣꯜꯗꯔ ꯑꯣꯏꯔꯤꯕꯁꯤꯡꯁꯤ ꯃꯃꯥ ꯃꯄꯥ, ꯑꯣꯖꯥꯅ ꯍꯥꯏꯕ ꯏꯟꯕ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯟꯒꯠꯂꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯗꯥꯏꯇ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯌꯨ." ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯎꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯌꯥꯝꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯄꯥꯂꯤ ꯅꯥꯏꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯇ꯭ꯔ 2ꯃꯨꯛꯇꯤ ꯔꯦꯡ ꯆꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯥꯎꯟꯁꯤꯜꯒꯤ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯛꯂꯦ꯫
ꯖꯦꯝꯁꯟ 10 ꯁꯨꯕ ꯔꯦꯡꯛꯇ ꯂꯥꯛꯂꯦ꯫ ꯁꯥꯇ꯭ꯔ ꯑꯇꯩꯗꯤ ꯃꯥꯔꯛ ꯈꯔ ꯋꯥꯠꯂꯒ ꯔꯦꯡꯛ ꯆꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯒ꯭ꯂꯣꯕꯦꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯐꯦꯂꯤꯁꯤꯇꯦꯁꯟꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯦ, ꯃꯗꯨꯗ ꯖꯦꯝꯁꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯁ꯭ꯇꯦꯖꯗ ꯀꯧꯈꯠꯂꯒ ꯈꯨꯗꯣꯜ ꯄꯤꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯖꯦꯝꯁꯟꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯀꯌꯥꯁꯨ ꯉꯥꯡꯍꯜꯂꯦ꯫ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯐꯥꯎꯟꯗꯔ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯝꯃꯤ꯫ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯦꯁꯠ ꯂꯦꯛꯆꯔꯔ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯆꯥꯎꯕ ꯖꯦꯝꯁꯟꯒꯤ ꯃꯃꯥ ꯃꯄꯥꯒ ꯎꯅꯔꯝꯃꯤ꯫ ꯑꯣꯖꯥ ꯆꯥꯎꯕꯅ ꯍꯥꯏꯔꯝꯃꯤ, "ꯑꯉꯥꯡꯁꯦ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯖꯒꯦ꯫ ꯑꯩꯒꯤ ꯏꯆꯥ 2 ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯌꯨꯝ ꯊꯥꯡꯃꯩꯕꯟꯗꯅꯤ꯫ ꯃꯍꯥꯛꯇꯤ ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯕ ꯑꯉꯥꯡꯅꯤ"꯫ ꯖꯦꯝꯁꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯃꯄꯥꯟꯗ ꯆꯠꯍꯟꯕ ꯉꯝꯂꯣꯏ ꯑꯣꯖꯥ꯫ DM ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯇ ꯇꯝꯕ ꯇꯥꯕꯅꯤ꯫ ꯑꯣꯖꯥꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯂꯤꯕꯁꯦ꯫ ꯌꯧꯖꯔꯒꯦꯀꯣ ꯑꯣꯖꯥ"꯫ ꯖꯦꯝꯁꯟꯒꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯖꯦꯝꯁꯟ ꯀꯧꯔꯛꯎ, ꯆꯠꯂꯁꯤ"꯫ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯖꯦꯝꯁꯟꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯄꯥꯟꯗ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅꯤ"꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯈꯨꯡꯒꯪꯗ ꯂꯩꯔꯤꯕꯁꯦ ꯃꯤꯒꯤ ꯂꯧ ꯎꯔꯒ ꯂꯧꯁꯥꯟ ꯇꯝꯈ꯭ꯔꯒ ꯂꯦꯝꯍꯧꯕ ꯈꯔ ꯑꯗꯨꯅ ꯅꯃꯥꯅ ꯐꯤ ꯁꯥꯔꯒ ꯑꯃꯗꯤ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯌꯥꯎꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯅꯆꯟꯅꯨꯄꯤ ꯑꯃꯗꯤ ꯅꯅꯥꯎꯅꯨꯄꯥ ꯇꯝꯍꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯆꯍꯤ 2 ꯅꯉꯣꯟꯗ ꯁꯦල් ꯊꯥꯗꯗ꯭ꯔꯕꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯂꯣꯏꯅ ꯇꯧꯕꯤꯈ꯭ꯔꯕꯅꯤ, ꯏꯄꯥꯁꯨ ꯈꯪꯏ"꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯂꯥꯏꯔꯕꯩ ꯃꯔꯨꯞ ꯂꯩꯇꯦ꯫ ꯃꯄꯥꯟꯗ ꯇꯝꯕ ꯉꯥꯛꯇꯅ ꯃꯤ ꯑꯣꯏꯕꯁꯨ ꯅꯠꯇꯦ꯫ DM ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯇ ꯇꯝꯂꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯇꯝꯕ ꯀꯌꯥ ꯑꯃꯁꯨ ꯃꯤ ꯑꯣꯏꯔꯤ꯫ ꯅꯈꯣꯏꯒꯤ ꯒꯦꯁꯠ ꯂꯦꯛꯆꯔꯔ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯆꯥꯎꯕꯅ ꯅꯪ ꯃꯥꯒꯤꯗ ꯂꯩꯁꯤ ꯍꯥꯏꯔꯛꯏ꯫ ꯁꯤꯗꯩ ꯆꯠꯂꯕꯗꯤ ꯅꯪꯕ ꯅꯪꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ, ꯅꯍꯥꯛ ꯃꯨꯟꯅ ꯈꯜꯂꯣ"꯫ ꯖꯦꯝꯁꯟ ꯃꯄꯥꯅ ꯍꯥꯏꯕ ꯑꯆꯨꯝꯕ ꯋꯥꯁꯤꯡꯗꯨ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯖꯦꯝꯁꯟ ꯃꯍꯦꯁꯀꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯦꯁꯇ ꯍꯥꯏꯔꯝꯃꯤ, "ꯚꯥꯏ, ꯅꯪꯗꯤ ꯀꯗꯥꯏꯗ ꯇꯝ ꯇꯥꯔꯦ"꯫ "ꯑꯩꯗꯤ ꯕꯕꯥꯅ DM ꯀꯣꯂꯦꯖꯇ ꯇꯝꯃꯣ ꯍꯥꯏꯔꯦ꯫ ꯃꯄꯥꯟꯗ ꯏꯃꯥꯟꯅꯕ ꯑꯌꯥꯝꯕ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯔꯨꯕꯕꯨ ꯂꯦꯛꯆꯔ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯇꯝꯕ ꯇꯥꯔꯦ꯫ ꯕꯕꯥꯁꯨ ꯃꯁꯥ ꯁꯣꯜꯂꯦ꯫ ꯍꯟꯒꯠ ꯍꯟꯗꯥꯒꯤ ꯚꯔꯥ, ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯈꯪꯗꯦꯗ ꯃꯔꯨꯞ, ꯂꯥꯏꯔꯕ ꯃꯄꯣꯛ ꯑꯁꯦ ꯇꯣꯟꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯄꯣꯛꯍꯩꯗꯕ ꯃꯄꯣꯛꯅꯤꯗ"꯫ ꯃꯍꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯩꯈꯣꯏꯗꯤ ꯂꯩꯔꯤꯕ ꯍꯤꯡꯂꯤꯕ ꯆꯥꯡꯁꯤꯗꯩ ꯍꯦꯟꯒꯠꯂꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯅ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯩꯈꯣꯏꯕꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯐꯝ ꯊꯣꯛꯏ꯫ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯥ"꯫ ꯖꯦꯝꯁꯟꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯄꯥꯎꯅꯣ"꯫ ꯃꯍꯦꯁꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯁꯥꯂꯇꯥꯗꯣ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯄꯥꯅ ꯕꯦꯡꯒ꯭ꯂꯣꯔꯗ BSc ꯅꯔꯁꯤꯡ ꯇꯝꯍꯜꯂꯅꯤ ꯍꯥꯏꯅ ꯆꯠꯍꯟꯈ꯭ꯔꯦ"꯫ ꯖꯦꯝꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯤ ꯃꯆꯥꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯄꯣꯛꯂꯝꯕꯅꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯝꯕꯔꯗꯨꯗ ꯍꯟꯅ ꯍꯣꯁꯇꯦꯜꯒꯤ ꯋꯥꯔꯗꯦꯟꯒꯤ ꯐꯣꯟꯗꯒꯤ ꯇꯧꯕꯅꯤ, ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯍꯥꯏꯔꯛꯏ"꯫ ꯑꯗꯨꯗꯩ ꯇꯟꯗꯨꯅ ꯑꯗꯨꯝ ꯇꯣꯛꯂꯦ꯫ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅꯁꯨ ꯂꯩꯇ ꯂꯥꯏꯔ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒ ꯈꯟꯄꯣꯠꯇꯦꯗ꯫ ꯃꯁꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ꯫ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯑꯣꯖꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯒ BSc ꯇꯝꯂꯒꯦ꯫ ꯃꯗꯨ ꯂꯣꯏꯔꯒ MUꯗ ꯃꯥꯁꯇꯔ ꯑꯃꯨꯛ ꯇꯧꯔꯒꯦ, ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯖꯦꯝꯁꯟ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯂꯛꯄꯗꯩ ꯖꯦꯝꯁꯟꯕꯨ ꯂꯨꯅ ꯇꯧꯖꯕ ꯑꯣꯖꯥ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯂꯩꯅ ꯖꯦꯝꯁꯟ DM ꯀꯣꯂꯦꯖꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯦ꯫ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯀꯌꯥꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ꯫
ꯑꯣꯖꯥ ꯆꯥꯎꯕꯗꯤ ꯂꯩꯀꯥꯏꯗ ꯍꯣꯝ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯌꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯖꯦꯝꯁꯟꯕꯨ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯔꯤꯕ ꯃꯤꯁꯤꯡꯗ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯔꯆ ꯑꯣꯏꯖꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯌꯥꯗꯗꯨꯅ ꯂꯩꯕ ꯇꯨ ꯍ꯭ꯋꯤꯂꯔ ꯑꯗꯨ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯖꯦꯝꯁꯟꯅ ꯀꯣꯂꯦꯖ ꯆꯠꯄꯗ ꯄꯨꯍꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯩꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯦ꯫ ꯌꯨꯝꯒꯤ ꯃꯈꯥ ꯁꯪꯒꯣꯏꯗ ꯈꯥꯖꯤꯟꯕꯤꯔꯒ ꯃꯥꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯑꯣꯖꯥ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗ ꯖꯦꯝꯁꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯝꯁꯟꯒꯤ ꯑꯆꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧꯁꯤ ꯅꯈꯣꯏ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯃꯁꯥꯒꯤ ꯃꯊꯧ ꯈꯪꯏ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯁꯦ ꯅꯣꯡꯃꯇ ꯃꯃꯥꯟꯅꯕ ꯑꯃꯠꯇ ꯂꯥꯛꯄ ꯎꯕ꯭ꯔꯥ? ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯃꯁꯥꯅ ꯇꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯦ, ꯆꯥꯕꯗꯅꯤ ꯑꯩꯈꯣꯏꯅ ꯊꯥꯛꯄꯤꯔꯤꯕꯁꯦ꯫ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯔꯛꯄꯗꯨ ꯆꯥꯕꯗ ꯍꯥꯎꯇ꯭ꯔꯥ? ꯃꯈꯣꯏ ꯃꯁꯥꯒꯤ ꯂꯧꯁꯤꯡ ꯂꯩꯄꯣꯠꯇꯦ꯫ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯨꯁꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯀꯕꯤꯇꯥ ꯖꯦꯝꯁꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯖꯦꯝꯁꯟꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯗ, ꯖꯦꯝꯁꯟꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯑꯣꯡ ꯍꯥꯗꯦ꯫ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡ ꯃꯆꯨ ꯇꯥꯏ꯫ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯑꯣꯖꯥ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤꯅ ꯃꯆꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯄꯥꯗꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯌꯨ, ꯃꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯃꯄꯥꯅꯦꯅ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯋꯥꯔꯤꯗꯤ ꯃꯆꯥꯁꯤꯡꯗ ꯑꯃꯠꯇ ꯂꯤꯕꯤꯗꯦ꯫ ꯍꯧꯗꯣꯡꯅꯦꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯃꯇ ꯆꯥꯛ ꯊꯤꯕꯗ ꯀꯣꯏꯆꯠ ꯆꯠꯇꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ꯫ ꯑꯩ ꯍꯧꯗꯣꯡ ꯁꯪꯕꯒ ꯉꯝꯂꯣꯏ ꯈꯔ ꯍꯥꯏꯌꯨ꯫ ꯖꯦꯝꯁꯟ ꯍꯣꯝ ꯇ꯭ꯌꯨꯁꯟꯒꯤ ꯃꯃꯤꯡ ꯂꯩꯕ ꯃꯤꯅ ꯄꯥꯝꯅꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯦ꯫ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯅꯠꯇꯅ ꯃꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯂꯦ꯫ ꯑꯗꯨꯗꯩ ꯍꯦꯟꯗꯣꯛꯇꯨꯅ ꯑꯣꯖꯥ ꯆꯥꯎꯕꯒꯤ ꯌꯨꯝꯒꯤ ꯃꯔꯛ ꯃꯔꯛꯇ ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯩꯔꯛꯏ ꯄꯣꯠꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯑꯦꯛꯖꯥꯝꯗꯁꯨ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯥꯛꯂꯦ꯫ ꯑꯣꯖꯥ ꯆꯥꯎꯕꯗꯤ ꯍꯔꯥꯎꯕꯩ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯖꯦꯝꯁꯟꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄꯗ ꯑꯣꯖꯥ ꯆꯥꯎꯕꯅ ꯍꯥꯏꯔꯝꯃꯤ, ꯚꯥꯏ, ꯐꯈ꯭ꯔꯦ, ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯏ, ꯂꯥꯏꯔꯤꯛꯁꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯏ, ꯂꯝꯆꯠ ꯕꯦꯚꯥꯔꯅ ꯐꯖꯔꯤꯕ, ꯃꯁꯥꯅ ꯇ꯭ꯌꯨꯁꯟ ꯇꯧꯖꯔꯒ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯕꯅꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯃꯍꯥꯛꯁꯦ ꯏꯪ ꯇꯞꯅꯁꯨ ꯎꯏꯅꯦ, ꯃꯁꯛꯁꯦ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯣ? ꯑꯣꯖꯥ ꯆꯥꯎꯕꯅ ꯈꯨꯝꯂꯝꯃꯤ, ꯑꯩꯅ ꯁꯦꯀꯦꯟꯗꯔꯤꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯔꯛꯄ ꯁꯥꯇ꯭ꯔꯅꯤ꯫ ꯃꯒꯨꯟ ꯈꯪꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯂꯤꯕꯅꯤ꯫ MUꯗ ꯐꯤꯖꯤꯛꯁꯇ ꯃꯥꯁꯇꯔ ꯇꯧꯔꯤꯕꯅꯤ꯫ ꯇ꯭ꯌꯨꯁꯟ ꯆꯠꯄꯗ ꯁꯪꯄꯣꯠꯇꯦ ꯃꯤ ꯚꯥꯏ꯫ ꯀꯩꯅ ꯃꯌꯦꯛ ꯃꯥꯡꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ꯫ ꯈꯨꯡꯒꯪꯗ ꯄꯣꯛꯆꯕꯒꯤ ꯋꯥꯗꯅꯤ꯫ ꯊꯕꯛ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯩ, ꯃꯁꯥ ꯅꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯏꯝꯐꯥꯜꯒꯤ ꯃꯃꯤꯡ ꯂꯩꯕ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯄꯨꯔꯤ꯫ ꯐꯤꯖꯤꯛꯁ ꯖꯦꯝꯁꯟ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯣꯖꯥꯗꯨ ꯃꯥꯅꯤ꯫ ꯌꯨꯝꯁꯤꯗꯁꯨ ꯇꯥꯛꯄꯤꯌꯨ ꯂꯥꯛꯄꯁꯤꯅ ꯃꯥꯅ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯇꯥꯛꯄꯤꯕ ꯑꯉꯥꯡ 2-3 ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯤꯠ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯈ꯭ꯔꯕꯅꯤ꯫ ꯀꯩꯁꯥꯝꯄꯥꯠꯇ ꯑꯣꯖꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯊꯪꯅꯅ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯅꯤꯠ ꯑꯦꯛꯖꯥꯝꯗ ꯄꯣꯖꯤꯁꯟ ꯆꯟꯈꯤꯕꯅꯤ꯫ ꯑꯣꯖꯥꯗꯨꯒꯤ ꯏꯪꯈꯣꯜ ꯑꯃ ꯂꯝꯕꯤ ꯃꯌꯥꯗ ꯂꯩ, ꯃꯗꯨ ꯃꯉꯣꯟꯗ ꯂꯧꯔꯣ, ꯃꯃꯜꯁꯨ ꯃꯌꯥꯝ ꯂꯧꯅꯔꯤꯕꯗꯨꯗꯒꯤ ꯈꯔ ꯇꯥꯒꯅꯤ, ꯆꯍꯤ 1-2 ꯁꯤꯗ ꯂꯧꯔꯣ ꯍꯥꯏꯔꯕꯅꯤ꯫ ꯑꯣꯖꯥ ꯆꯥꯎꯕꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯩꯅꯦ, ꯃꯔꯨꯞꯇꯤ ꯑꯐꯕ ꯁꯥꯇ꯭ꯔꯒ ꯂꯣꯏꯅꯔꯤ, ꯁꯥꯇ꯭ꯔ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯇꯧꯕꯤꯔꯤ, ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯦꯍꯦ꯫ ꯚꯥꯏ, ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯐꯩ, ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏꯕꯣ꯫
ꯃꯤꯒꯤ ꯃꯆꯥꯕꯨ ꯐꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯂꯩꯕꯥꯛ ꯁꯦꯝꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯃꯆꯥ ꯐꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥꯗꯣ ꯄꯣꯛꯄꯩ ꯃꯍꯩ ꯌꯥꯜꯂꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯐꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯤ ꯂꯣꯏꯅ ꯄꯤꯕꯤꯔꯤꯕꯅꯤ꯫ ꯃꯁꯤ ꯃꯁꯥꯗꯁꯨ ꯈꯔ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯍꯟꯅꯤꯡꯂꯕꯁꯨ ꯃꯁꯥꯅ ꯐꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯍꯜ ꯂꯃꯟꯒꯤ ꯐꯠꯇꯕ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪꯗꯤ ꯃꯤꯒꯤ ꯃꯆꯥ ꯂꯩꯇ ꯂꯥꯏꯔ ꯎꯕ ꯌꯥꯗꯦ, ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯉꯤ꯫ ꯃꯤꯒꯤ ꯒꯨꯟ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯔꯦ ꯚꯥꯏ, ꯆꯠꯂꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫